Akashwani Imphal Ningthaukhongjam Suni na pau pajari. Haukiba pung kun marida rajya sida nauna miyoi 13 positive oiduna punna positive oibaga loina miyoi active case sama kuntra taret leiri Haksel Bibaki Chirolamada Hai Housing Power the Puna Mui Changwa Yankai Mari Taste Togoda Mui Chamu Humdramatoi COVID positive over technique Masigi Manung that Mui Kuntramari Naba Paduna discharge to Cray Positive Obegi Changsa the Kunmapan the speak Mangani Housing Home Isolation that Mui Chamu Kun Mari Lady Hanagi Mukhyamantri Nongtombam Birena social media the Tagat Pawarul Amada Hai Miamna COVID Kitana Kanglon Sing Ngang Chatpiu Mamal yamlaba miyobagi punsi asi lemna khangu thakta mangdana hotnaminasi miyamna mi punbagi thabak asi matam khara lepinabasu appeal tawrakli rajya sida hokaba nimit kharani asida nong leptana chubadagi turel singi imai wangkhatlakli Manipur turel gi imai wangkhalakpadagi ithai baras ki gate mangamak khara khara hangdokle Imphal baras ki gate mari shu hangle Thawbal baras ki gate number 3 shu hangle hairi Minithong da Imphal turel gi imai asi kudong thidingai gi mathakta chele Nambul turel su thong nambombi amasung Nambol thong da kudong thidingai gi thakta chele hairi Irulbul thong da irul turel tapna tapna wangkhalakli Thawbal amasung Lilong thong da su ising gi imai sing wangkhatlakli District Administration Sanapati na sinduna Dharti Aba Jan Bhagidari Abhiyan amasung PM Janman gi Thoram Singh asi jila asigi Pilibai Phaibungda Pangthokre Thoramasida tongan tongan ba stall taranipan hangduna miyamna sarkarna piriba khudong chaba sing phangnana masung masigi matangda khanganke Imphal East Jilada Turel amasung Turel khongban singi mathakta ain yadana mawongda sajeliba yum amasung dukan sing athum matamda lokthoknaba jila sigi Deputy Commissioner Dr. Nibedita Layelakpamna thadorokpa chirol amana khangalakli chirol asina hai Niyom kaina sajinba yum amasung dukan sing asina isingi khongjelda ayetpa piduna nongju thagi matamda ichau thonbagi chang wanghalli ngasidagi tharaga cheolmagi manungda hariba ain kaina sajiliba sing asi lokthoknaba chiroladuna makha tari Kendragi Selthum Mantri Nirmala Sitaramana hairi Bharatna Mireibakta pochai yonbagi senpham asi han amukta oikidriba changda America gi dollar billion sanipan kunmanga yore Masi mamang chahidadi sada taruk helabani Selthum Mantri na hai pochai sariba sing sawatnaba amasung mapalamda pot yonbabu pungning thagotnaba tarif hanthanduna sarkarna lalol itiki polum yanghanaba thawrang kaya marum lokhatle Mantri na ngasi Nai Delhi da Exim Bank Trade Conclave lisingani kunmanga da wangang khi mangna hai malemgi oina mapalamda pochai thadokpagi growth asi chada mari khaktani adubu bharat kidi haukiba senba chahida chada 3.3 gi growth laiki Iran amasung Israela ceasefire lauthokiba asibu bharatna taramna ogle thawrang asi paikhalaknaba maroiba thawdang lawkiba America amasung Qatar busu bharatna thagatli mapal thawram mantraloina hai Bharatna leibang ani asida santi amasung tangdu leitaba thamnaba thawrang singda saruk yanabagi damak matam pubada sem saduna lei Bharatna chawkhatpa amasung nungayapaba malem amagi damak matam chupada leptuna lei Operation Sindhu gi makhada Bharat Sri Lanka amasung Nepal gi miyoi chani marphutaruk Iran dagi ngasi puthorakhare hairi makhoi gi manungda Sri Lanka macha ahum amasung Nepal macha ani yauri Kendra gi mapal thawram rajya mantri Pavitra Margherita na hai Iran dagi thangdorok liba miyoi singda Bharat Sarkar na pangba yaba tengbang singsu pangani hairi Israel dagi su yumlonariba lebak singi miyoi taruk yauna Bharat macha samnga marputra mari thangdorok pangam khre hairi Ngaksel Mantri Rajnath Singh na luchingba awangba thaki mihut kangbu ama hayeng dagi China da hogodoriba Shanghai Cooperation Organization SCO gi Ngaksel Mantri singi mifamda saruk yagani numinini gi mifam asida SCO singi Ngaksel Mantri singna lamdam gi amasung malem gi security gi matang terrorism amasung Ngaksel gi lamda tengbang pinanaba khanagani mifam asida Sri Rajnath na Bharatna malem asta santi amasung tangdu leitaba leihanduna terrorism leitaba malem mama oyanbada saruk yaminanaba wafam sing phongdoklaba yai khongtra asiga mari lenana Ngaksel Mantri na China amasung Russia yauna tongan lebak singa Bharat ka mari hena chesilanaba wafam kayasu khanaraba yai pauloi jare